A very good evening. Welcome to Manu Utna. Manu Utna मैं आपको उतारा मुझे मणिपुर की हजिक थोई कांगलू बनी की इरांग सी हौरक फम तोंगान हौरक फम मैम खक लई अदुना हौरक फम सिंगी मनुंग जिदा part of the अखोई की हजिक लई रिबा violence से poppy cultivation जिसु यम चाव मरम खकने हाई बगी तोंगान में critics मैम खकना थम्बई वाफम लई अदुना मतौ गरम कमाइन तौदना अखोई मरोइना पॉपी कल्टिवेशन गा इरांग सिगा करी लिंक लाइनरीनो हाइबो वाफम सिने तौदबो as per the like अखोई assumptions from different peoples हजिक ओइरिबा फिबम से लैरिबा मपानदगी चंगलक खुलाई पाइबा मयाम खक पॉपी कल्टिवेशन यावे हाइबगी वाफम लैरि अदुना from the last 2017 onwards manipur gi anobu lengak bjp lengak lawa matungda manipur da कोई war on drugs साइडना मणिपुर दा drug मरी लेनबा मदी drug smuggling तौबा drug की cartels इन हाइरिबा मयाम सी मुथतनबगी दमकता मणिपुर सरकार की अचौबा खोंथांग अमखक चंगले अदो 2023 की मे onwards तकी हौरप इरांग सिदा पॉपी कल्टिवेशन जी कमाइन तौदना मरी लेनरी वा मदे पॉपी कल्टिवेशन जी की मसीगी मनुंगी लैरिबा मनुंगी हिडन एजेंडा जी करीनो हाइबो वाफम सिने अदुना तोंगान बा अखोइगी लैरिबा मयाम की व्यू अमरी कमेंट्स मयाम खक लैगरे तौदबो हजिक लाइबो वाफम दे मणिपुर सरकार न पाइखलक पॉपी कल्टिवेशन गी मसीगी मायोक चथरक तोंगान बा वारन ड्रग्स दा हजिक लैरिबा अखोइगी अयाम चिंग डिस्ट्रिक्ट सिंग दा डिस्ट्रिक्ट खर पलबा अखोइगी ममिंग ओइना कांगपोकपी डिस्ट्रिक्ट सेनापति डिस्ट्रिक्ट अदुगा चुरचानपुर नचिंबा टेक्नोपल कामजोंग इवन तामेंगलोंग नोने हाइरिबसिंग सी अयाम मफम सिंग जी पॉपी प्लांटेशन तवे वफम ले अदुना हजिक अखोइगी तोंगान बा अखोइगी मणिपुर की प्रजा सिंगना ड्रग मरी लेनब सिंग जे मसी यारिबा मखै मसी मणिपुर की लैमाइदगी मुथतनबगी अचौबा खोंथांग सिंग चंगलै मणिपुर की तोंगान बा सिविल सोसाइटी ऑर्गेनाइजेशन सिंग की माइकेदगी अदुना यामना अनौबा लेटेस्ट डेवलपमेंट अमगी मतुंगिना कुकी की मरोइना सिविल सोसाइटी ऑर्गेनाइजेशन कांगपोकपीदा बेस तौबा तोंगान वुमेन फॉक्स मैम खक तोंगान यूथ लीडर्स अदुगा अखोइगी कम्युनिटी लीडर्स न चिंबा हाइरिबा मैम सिगी तोंगान फेस मरी थोकबा अदुंबा मिफम अमा पांगथोखरबा मदुंगदा हजिक मखोइगी ओइबा वारेप सि कांगपोकपी डिस्ट्रिक्ट मनुंग सिदा हजिक मखा ताना 2026 onwards पॉपी के मरी लेनबा सिगुंबा प्लांटेशन कल्टिवेशन अमत तौबा यारोय हाइबा मखोइगी वारेप ने जिक लाइबा वफम से अदुना मखोइगी वारेप से अखोइ थेंगबसु थेंगना यामना अखोइगी प्रजादा मदुगी करिगुम खरा मखोइगी वारेप्सना कानबा फंगबगी वफम दिले अदुबो असुक सांगबा मतम सही अखोइगी मंगागी तरागी ममांगदा लैरिबा मखोइगी सिविल सोसाइटी ऑर्गेनाइजेशन तोंगान लीडर्स तोंगान मखोइगी फोरम मैमसी मसी कराइदा चलुरबनो नहान मखै थिंगद्रगा हजिक सडन बैन तौबगी अदुगी वफम खक लाखुसे सुमनतगी मखोइसे अखोइगी स्टेट की ओइबा प्रेशर नत्रगना मखोइगी लैरिबा अखोइगी आंगांगसिंग यूथसिंग मखोइ यामना काहेना अखोइगी ड्रग एब्यूजेस हेंजले हाइबगी दमकता लैरिबा सोसाइटी द पिरक इंपैक्ट मैमसी खलगा तौरा नत्रगना जस्ट आई वास अमखक ओइब्रा सुमनतगी अखोइगी ममिंगी ओइना मसी अखोइगी जस्ट पेपर द फ्लाश तौबा अदुंबा पोस्टर उमखक ओइब्रा हाइबगी वफम सिंगजा हजिक कन्ना अदुंबा अखोइगी तोंगान कोई नैनरीब वाफम खक्सु ओइरे अदुना हजिक द क्वेश्चन इज कुकी ही हजिक मरुओइना मखोइगी लैरिबा सिविल सोसाइटी ऑर्गेनाइजेशन की लीडरसिंग अमदि तोंगान मखोइगी फोरम मैम खकना लौरैबा वारेपसी क्याम कुइना चटप ngamgdage मसी थबक ओइना पांगथोकप ngamgdौरिब्रा हाइबा वाफम सिने अदुना मखोइगी लीडरसिंग द थंबा वाफम की मतुंगिना मखोइ थबक ओइना सोइदना पांगथोकनी हाइबा वाफम सिने अदुना मरुइना ngasi टॉपिक कुकी CSO ban on poppy cultivation. So I welcome Oza Asankar, social activist. Oza Asankar, very good evening. Taramokso ge welcome to Manu Utna. Aduga Oza Dr. Dhanabi Laisramni, social scientist. Loinana Oza and Bobo Meitei, advisor, Kanglapana. So I welcome all the guests on Manu Utna. Kuki CSO ban on poppy cultivation. So ahan bajai Oza Dhanabi dadum lecture ge. Aduna Oza Dhanabi maruina koigi पॉपी थाबगी मसिगी थिंगबगी मसिगी खोंजंग अमखक मणिपुर सरकार पाइखलक खक्ति उग्रे तबदबो वार ऑन ड्रग्स माइ पाखिदे हाबी वफम लै बट स्टिल मणिपुर गवर्नमेंट की होम डिपार्टमेंट की माइकेदगे अखोगी मणिपुर की सिक्योरिटी फोर्सेस अदुगु मपानदगी लाकपा डिप्लॉय तौबा सिक्योरिटी फोर्सेस मैम खक पुल्लगा पॉपी मैम खक यांथत डिस्ट्रॉय तौबी वफम दिलै अदुना हजिक व्हाट इज द एक्चुअल मसिगी बिहाइंड द सीन पॉपी कल्टिवेशन लै रिजे स्वाइ वाइदे होमिनजी प्रियम कनुसे पॉपी थाबगी
ꯑꯩꯈꯣꯏ ꯀꯜꯇꯤꯚꯦꯁꯟꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯦꯀꯣꯔꯠꯇꯀꯣ 2000 ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ 23ꯒꯤ ꯃꯃꯥꯡꯁꯦ ꯁꯤꯗ 34.376 acreꯅꯦꯕ that means 34,000가 376 acre ꯊꯥꯕ ꯑꯗꯨꯒ 2023 ꯗꯗꯤ ꯌꯥꯝꯃꯦ 58,243.86 crore ꯀꯩꯅꯣꯅꯦꯕ acreꯅꯦꯕ ꯃꯁꯤ 69 ꯄꯣꯏꯟꯠꯒꯨꯝꯕ ꯍꯦꯟꯀꯠꯂꯤ ꯍꯥꯏ ꯃꯣꯏꯅ 70%ꯒꯨꯝꯕ ꯍꯥꯟꯅꯗꯒꯤ ꯍꯦꯟꯀꯠꯂꯤ ꯍꯥꯏ ꯑꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗꯁꯨ ꯐꯅꯌꯥꯝ ꯊꯤꯅ ꯍꯦꯟꯀꯠꯂꯝꯒꯅꯤ ꯍꯦꯟꯀꯠꯄꯗꯤꯀꯣ ꯑꯗ ꯄꯣꯄꯤꯁꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯁꯤ ꯀꯥꯟꯅꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯣꯄꯤꯁꯤꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯉꯣꯟꯗꯒꯤ ꯃꯥꯒꯤ ꯃꯍꯩ ꯁꯨꯃꯥꯏꯅ ꯈꯨꯖꯥꯏꯗꯧꯅ ꯀꯣꯟꯊꯕꯗꯣ ꯑꯗ ꯕ꯭ꯂꯦꯗꯅ ꯃꯥꯏ ꯌꯥꯠꯂꯒ ꯃꯥꯒꯤ ꯃꯈꯣꯡ ꯒꯝꯁꯤ ꯂꯧꯊꯣꯛꯄꯒ ꯀꯥꯅꯤ ꯁꯦꯝꯕ OPMꯁꯦ ꯅꯝꯕꯔ 1ꯅꯦꯕ OPMꯁꯤꯗꯒꯤ ꯁꯨꯡꯉꯤꯁꯤ ꯃꯣꯔꯐꯤꯟ ꯅꯝꯕꯔ 2 ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟꯗ ꯇꯧꯕꯗ ꯀꯥꯞꯅꯔꯤꯕ ꯃꯣꯔꯐꯤꯟꯁꯦ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗꯅ ꯀꯣꯗꯤꯟꯅ ꯑꯩꯈꯣꯏ ꯂꯣꯛ ꯈꯨꯕꯗꯒ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯌꯥꯎꯏꯗꯅ ꯃꯍꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯗꯤꯜꯒꯨꯝꯕ ꯀꯣꯔꯦꯛꯀꯨꯝꯕ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯊꯛꯆꯅꯩꯁꯦ ꯃꯁꯤꯗ ꯀꯣꯗꯤꯟꯁꯤ ꯌꯥꯎꯔꯤꯕ ꯊꯥꯔꯠꯇꯨꯅꯦꯕ ꯑꯗꯣ ꯐꯣꯔꯠꯇꯅ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯝꯕꯔ 4 ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯁꯤ ꯄꯣꯄꯤꯁꯤꯗꯒꯤ ꯂꯣꯏ ꯊꯣꯛꯂꯛꯀꯗꯣꯏꯅꯤꯅ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯑꯦꯀꯔ ꯑꯃꯗ ꯂꯨꯄꯥ ꯂꯥꯈꯃꯨꯛ ꯆꯪꯉꯒ ꯊꯥꯕꯁꯤꯅ ꯂꯥꯈ 5 ꯃꯌꯥ ꯁꯤꯠꯇꯣꯏꯅꯤ ꯍꯌꯦꯡ ꯑꯗꯨꯗꯤ ꯑꯦꯀꯔꯗꯣ 58,000 ꯑꯦꯀꯔ ꯑꯣꯏꯔꯗꯤ ꯀ꯭ꯔꯣꯔ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯌꯦꯡꯉꯨꯗꯅ ꯁꯤꯒꯤꯁꯤꯅ ꯃꯁꯤꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯇꯧꯕꯗꯨꯗ ꯄꯩꯁా ꯊꯥꯗꯩ ꯌꯥꯝꯅ ꯃꯣꯏ ꯁꯦꯟꯊꯪ ꯄꯤꯀꯣ ꯑꯇꯣꯞꯄ ꯃꯦꯗꯤꯁꯤꯅꯦꯜ ꯍꯥꯞꯀ ꯊꯥꯅꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯈꯔ ꯈꯟꯊꯕꯗꯤ ꯆꯪꯕꯅꯤ ꯀꯔꯤꯒꯤꯅꯣꯗ ꯚꯨꯇꯥꯟꯗ ꯀꯣꯔꯗꯤꯁꯦꯞ ꯍꯥꯏꯅ ꯆꯦꯡꯒꯨꯝ ꯑꯃ ꯍꯧꯋꯦꯕ ꯁꯤ ꯆꯦꯡꯒꯨꯝꯁꯤ ꯀꯦꯟꯁꯔ ꯅꯥ ꯐꯅꯕ ꯂꯥꯏꯅꯥ ꯑꯌꯥꯝꯕ ꯂꯣꯏ ꯐꯩ ꯑꯗꯣ ꯁꯤ ꯆꯦꯡꯒꯨꯝꯁꯦ ꯃꯁꯤ ꯁꯅꯥꯗꯦꯟ ꯇꯥꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁꯁꯤ 10ꯃꯨꯛꯀ ꯄꯨꯔꯛꯄꯗ ꯂꯨꯄꯥꯁꯤ ꯂꯤꯁꯤꯡ ꯑꯗꯨꯝ 30 ꯃꯌꯥ ꯑꯗꯨꯝ ꯌꯧꯕ ꯁꯅꯥꯗꯦꯟ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯁꯤ ꯊꯥꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗ ꯇꯦꯛꯁꯥꯁ ꯕꯦꯀꯇꯥ ꯍꯥꯏꯅ ꯀꯦꯟꯁꯔ ꯅꯥꯕ ꯐꯅꯕ ꯍꯤꯗꯥꯛ ꯑꯃ ꯍꯧꯔꯝꯕꯒꯤ ꯑꯇꯣꯞꯄ ꯐ꯭ꯔꯥꯟꯁꯀꯤ ꯐꯥꯔꯝ ꯑꯃꯅ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯁꯤꯡꯗ ꯆꯦꯡ ꯕꯦꯛ ꯑꯃ ꯄꯤꯔꯒ ꯂꯣꯏ ꯌꯥꯟꯊꯠꯈꯤꯕꯒꯤ ꯀꯣꯟꯅ ꯊꯤꯡꯕꯒꯤ ꯋꯥꯔꯤꯒ ꯂꯩꯗꯅ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯇ ꯄꯩꯁꯥꯁꯤ ꯃꯣꯏꯗ ꯁꯦꯟꯊꯪ ꯄꯤꯔꯒ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯅꯕꯒꯤ ꯄꯣꯠꯀ ꯇꯧꯔꯝꯃꯦ ꯃꯃꯥꯏꯗꯤ ꯄꯥꯛꯈꯤꯗ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯗꯨ ꯇꯧꯕꯗ ꯅꯠꯇꯅ ꯑꯃꯨꯛ ꯇꯁꯦꯡꯅ ꯄꯣꯄꯤ ꯊꯥꯏꯅ ꯍꯥꯟꯅ ꯊꯤꯡꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯁꯨꯝ ꯎꯖꯕꯗ ꯄꯣꯄꯤ ꯌꯥꯟꯊꯠꯄꯗꯤ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯔꯨ ꯐꯥꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯗꯦꯕ ꯁꯦ ꯃꯔꯨꯁꯤ ꯊꯥꯅꯅꯕ ꯑꯩꯅ ꯕꯣꯔꯥꯗ ꯍꯥꯞꯄꯒ ꯌꯨꯝꯗ ꯄꯩ ꯂꯩꯕꯗꯨꯗ ꯑꯃꯨꯛꯇꯪ ꯔꯦꯠ ꯆꯠꯊꯔꯒ ꯂꯣꯏ ꯐꯥꯗꯣꯛꯑꯗꯤꯀꯣ ꯊꯥꯅꯤꯡꯉꯥই ꯂꯩꯔꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕꯗꯤ ꯀꯌꯥ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯅꯤꯡꯁꯤꯡꯕ ꯌꯥꯕꯁꯤ ꯇꯥꯡꯃꯦꯡꯂꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝ ꯑꯃꯈꯛꯇ ꯄꯣꯄꯤꯒꯤ ꯃꯈꯣꯏꯒꯤ ꯕꯣꯔꯥ ꯃꯔꯨ ꯃꯌꯥꯝꯈꯛ ꯊꯥꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯁꯤꯗꯁꯨ ꯅꯥꯒꯥꯔꯥꯝ ꯁ꯭ꯋꯥꯏꯁꯤꯗꯩꯁꯨ ꯕꯣꯔꯥ 10 10 ꯐꯥꯈꯤꯗꯅ ꯌꯦꯁ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯐꯥꯗꯣꯛꯑꯗꯤ ꯊꯥ ꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤꯗ ꯑꯗ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤ ꯀꯨꯏꯗ꯭ꯔꯤꯀꯣ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5ꯗꯅꯤ ꯍꯧꯈꯤꯕꯒꯤꯀꯣ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 5ꯁꯤꯗ ꯁꯥꯟꯅꯕꯗꯨꯗ ꯂꯥꯜꯍꯧꯕꯁꯤꯡꯁꯨ ꯀꯨꯀꯤ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯀꯦꯅꯣ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯣꯏ ꯒ꯭ꯔꯨꯞ ꯑꯅꯤ ꯂꯩꯗꯅꯀꯣ ꯃꯁꯤ ꯁꯥꯟꯅꯔꯒ CSLꯁꯨ ꯌꯥꯎꯔꯒ ꯄꯣꯄꯤ ꯊꯥꯕ ꯇꯣꯛꯄꯒꯤ ꯋꯥꯁꯤ ꯃꯣꯏ ꯐꯖꯅ ꯈꯗꯝꯖꯥꯠꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦꯕ ꯃꯣꯏꯅ ꯁꯤꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯈ꯭ꯔꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯏꯅꯤ ꯍꯥꯟꯅ ꯗꯤꯁꯦꯝꯕꯔ 6 ꯁꯥꯈ꯭ꯔꯦ ꯑꯗꯒꯤ ꯏꯟ ꯗ ꯃꯤꯟ ꯇꯥꯏꯝ JDUFꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯅꯤꯡ ꯄꯤ ꯃꯣꯏꯅ ꯄꯤꯔꯤꯁꯤ ꯄꯣꯄꯤ ꯊꯥꯕ ꯍꯦꯛ ꯊꯥꯕꯗ ꯑꯗꯨꯝ ꯃꯣꯏ ꯀꯩꯅꯣꯅꯤ ꯂꯤꯀ꯭ꯋꯤꯗꯦꯁꯟꯅꯤ ꯍꯥꯠꯇꯣꯛꯄꯒꯤ ꯐꯤꯕꯝꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯛꯄ꯭ꯔꯥ ꯍꯟꯗꯛ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤꯒꯤ CSO ꯃꯌꯥꯝ ꯈꯨꯂꯥꯛꯄ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯥꯔꯒꯨꯝꯁꯤꯅ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ 2026ꯀꯤ ꯖꯅꯋꯥꯔꯤꯗꯒꯤ ꯊꯥꯗꯕꯁꯤ ꯆꯠꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯁꯤꯗ ꯃꯣꯏꯅ ꯄꯤꯕꯕꯨꯗꯤ ꯑꯍꯥꯟꯕꯗ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯁꯦꯞ ꯇꯧꯅꯕꯅꯤ ꯍꯥꯏꯕꯗꯤ ꯇꯝꯄꯥꯛꯇꯁꯨ ꯆꯤꯡꯗꯁꯨ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯁꯤ ꯌꯥꯝꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯦꯟ ꯄꯥꯋꯔ ꯁꯤ ꯃꯥꯡꯕꯒꯤ ꯄꯣꯠ ꯂꯥꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯁꯤ
ꯍꯧꯖꯤꯛ ꯌꯪ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯍꯥ ꯃꯁꯤꯡ ꯌꯥꯝꯕꯗ ꯏꯟꯗꯤꯌꯥꯅ ꯈ꯭ꯋꯥꯏ ꯍꯦꯜꯂꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯅꯍꯥ ꯃꯌꯥꯝꯁꯤꯒꯤ ꯃꯦꯟ ꯄꯥꯋꯔꯁꯤ ꯐꯖꯅ ꯁ꯭ꯀꯤꯜꯁꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯐꯖꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯛꯄꯗ ꯏꯟꯗꯤꯌꯥꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯝ ꯑꯇꯩꯅ ꯇꯥꯟꯅꯕ ꯉꯝꯃꯣꯏꯗꯕꯒꯤ ꯆꯥꯏꯅꯥꯅ ꯑꯃꯦꯔꯤꯀꯥꯅ ꯄꯥꯈꯠꯆꯔꯤꯅꯦꯕ ꯃꯣꯏꯅ ꯕꯤꯂꯣ 50% ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ 65% ꯃꯊꯛ ꯑꯣꯏꯔꯤꯅꯤ ꯅꯍꯥꯁꯤꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇꯗꯤ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯅꯍꯥꯁꯤꯡꯁꯦ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯁꯤ ꯌꯥꯝ ꯊꯤ ꯃꯥꯡꯈ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯌꯥꯝ ꯀꯣꯝ ꯐꯪꯈ꯭ꯔꯦꯕ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯕꯤꯀꯣꯁ ꯑꯣꯐ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯅꯍꯥ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯄꯤ ꯊꯥꯔꯒꯨꯝꯁꯦ ꯍꯥꯏꯕ ꯑꯃ ꯊꯝꯃꯤ ꯑꯅꯤꯁꯨꯕꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯅꯕ ꯑꯃ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯅꯕꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯌꯦꯡꯍꯧꯕ ꯆꯪꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯎꯕ ꯇꯝꯄꯥꯛꯇ ꯏꯁꯤꯡ ꯆꯥꯎꯕ ꯏꯁꯤꯡ ꯊꯨꯝꯕꯁꯤꯅ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯃꯥꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯗꯤꯁꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯇꯧꯔꯛꯏꯕꯁꯤ ꯍꯥꯏꯔꯗꯤ ꯆꯤꯡꯁꯤꯗꯤ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯂꯥꯎꯅ ꯑꯩꯈꯣꯏ ꯃꯠꯁ꯭ꯂꯥꯏꯠ ꯍꯥꯏꯅ ꯂꯩꯈꯣꯝ ꯊꯣꯛꯑꯒ ꯖꯔ ꯄꯨꯊꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯤꯡ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯄꯨꯊꯔꯛꯄ ꯌꯥꯕꯒꯤ ꯌꯨꯝ ꯀꯩ ꯃꯌꯥꯝꯁꯤ ꯄꯨꯊꯕ ꯌꯥꯕꯒꯤ ꯄꯣꯠꯀ ꯂꯥꯛꯏꯗꯅꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯒ ꯏꯟꯚꯥꯏꯔꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯁꯨ ꯃꯣꯏ ꯇꯧꯏ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯃꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯃꯤꯁꯤ ꯏꯀꯅꯃꯤ ꯀꯟꯗꯤꯁꯟꯁꯤ ꯐꯒꯠꯂꯛꯅꯕ ꯍꯥꯏꯕꯗꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯏꯀꯅꯃꯤ ꯇꯧꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯇꯥꯡꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯃꯍꯨꯠꯇ ꯊꯥꯔꯒꯗꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯅꯦꯕ ꯃꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯦꯞꯁꯤ ꯂꯧꯔꯒ 2026ꯀꯤ ꯍꯦꯛ ꯖꯅꯋꯥꯔꯤ ꯍꯧꯕꯗꯒꯤꯗꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯖꯒꯥꯁꯤꯡꯁꯤꯗ ꯊꯥꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗ ꯉꯁꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠꯁꯤ ꯀꯌꯥꯃꯨꯛ ꯋꯥꯠꯅꯔꯒꯦꯗ ꯆꯨꯝꯅ ꯇꯧꯗꯣꯏ ꯖꯥꯠꯂꯥ ꯍꯥꯏꯖꯅꯩ ꯖꯥꯠꯂꯥ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯏꯗꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯇꯁꯦꯡꯅ ꯐꯤꯔꯦꯞꯁꯤ ꯂꯧꯕ ꯃꯇꯝꯗ ꯂꯨꯔꯛꯏꯁꯤꯗꯤ ꯊꯥꯔꯤꯕꯁꯤꯡꯁꯤꯅ ꯀꯅꯥꯅꯣ ꯊꯥꯅꯅꯕ ꯁꯦꯟ ꯄꯨꯊꯣꯛꯏꯁꯤꯅ ꯀꯅꯥꯅꯣ ꯑꯣꯀꯦ ꯑꯣꯖꯥ ꯑꯗꯨꯋꯥꯏꯗꯨꯗ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯈꯛꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟꯁꯤꯁꯨ ꯒ꯭ꯔꯨꯞ ꯀꯥꯡꯕꯨ ꯈꯔꯒ ꯃꯁꯤ ꯂꯤꯡꯛ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎ ꯂꯩꯔꯤ ꯑꯗꯨꯅ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕꯅꯣ ꯑꯣꯖꯥ ꯁꯤ ꯀꯔꯤ ꯃꯣꯠ ꯄꯤꯕ ꯌꯥꯏ ꯁꯤ ꯆꯨꯝꯕ ꯆꯨꯝꯗꯕꯒꯤ ꯈ꯭ꯋꯥꯏ ꯂꯥꯏꯕꯗꯤ ꯌꯥꯝ ꯍꯦꯟꯅ ꯄꯩꯁꯥ ꯐꯟ ꯂꯩꯔꯤꯁꯦ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯃꯈꯜ ꯂꯩꯕ ꯉꯝꯃꯤꯕ ꯃꯔꯨ ꯋꯥꯠꯇꯅ ꯊꯝꯃꯤꯕ ꯑꯗꯒꯤꯗꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯑꯣꯏꯕ ꯋꯦꯄꯟꯁꯤ ꯌꯥꯝ ꯄꯥꯏꯔꯤꯁꯦ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯂꯩꯔꯤꯅꯦꯕ ꯁꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯁꯔꯀꯥꯔꯅ ꯊꯥꯗꯄꯣꯟꯇꯦꯕ ꯃꯁꯤ ꯂꯩꯕ ꯉꯝꯕꯁꯤꯅ ꯗꯦꯠ ꯃꯤꯟꯁ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯦ ꯍꯥꯏꯕꯅꯦꯕ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯇꯥꯜꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯑꯦꯟ ꯗ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡꯗ ꯇꯥꯜꯂꯤꯅꯦꯕ ꯃꯔꯝꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤꯗꯤ ꯌꯥꯝ ꯋꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯊꯥꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯃꯔꯥꯜ ꯂꯩ ꯄꯣꯟꯇꯦꯗ ꯃꯣꯏꯗꯤ ꯀꯜꯇꯤꯚꯦꯇꯔꯅꯤ ꯏꯆꯝ ꯆꯝꯅ ꯊꯥꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯇꯧꯖꯕ ꯋꯥꯅꯤ ꯃꯣꯏꯗ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯗꯔꯒ ꯁꯦꯟꯗꯣꯡꯁꯤ ꯂꯧꯒꯗꯒꯤ ꯄꯩꯁా ꯄꯨꯊꯣꯛꯄ ꯀꯥꯡꯕꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯗ ꯈꯨꯂꯥꯛꯄꯁꯤꯡ ꯌꯥꯎꯅ CSO ꯌꯥꯎꯅ ꯁꯤꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯔꯒ ꯇꯧꯕꯁꯤꯗ ꯃꯣꯏ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯗꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯁꯤ ꯊꯤꯡꯒꯦ ꯅꯣꯏ ꯌꯥꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯌꯥꯔꯦ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯔ ꯀꯥꯟꯗ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ CSOꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯈꯨꯂꯥꯛꯄꯁꯤꯡꯅ ꯇꯧꯔꯒꯦꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯛꯇꯤ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯇꯧꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯣꯏꯒꯗꯧꯕꯗꯤ ꯃꯥꯟꯗꯦꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯅꯍꯥꯟꯒꯩ ꯊꯣꯛꯇ꯭ꯔꯒ ꯍꯦꯛꯇ ꯊꯣꯛꯂꯛꯏꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯉꯁꯥꯏ ꯄ꯭ꯔꯦꯝꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯃꯐꯝꯗꯨ ꯌꯥꯝ ꯌꯥꯝꯃꯤꯗꯅ ꯊꯥꯔꯤꯁꯦ ꯁꯤꯗ ꯁꯤꯡ ꯈꯛꯇꯪ ꯇꯧꯔꯒꯗꯤ ꯐꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯁꯤ ꯊꯥꯕ ꯇꯣꯛꯈꯤꯕꯁꯦ ꯉꯁꯥꯏ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗꯒ ꯃꯌꯥꯝ ꯇꯣꯛꯈꯤꯕ ꯀꯔꯤꯗꯒꯤ ꯇꯣꯛꯈ꯭ꯔꯤꯅꯣ ꯑꯗꯨ ꯇꯣꯛꯑ ꯃꯇꯨꯡꯗꯅ ꯃꯣꯏꯗ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏꯁꯨ ꯁꯤ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯗꯨ ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗꯒꯤ ꯐꯣꯇꯣꯀꯣꯄꯤ ꯑꯃ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯊꯣꯛꯑꯝꯕ ꯄꯣꯄꯤ ꯊꯥꯗꯅ ꯗ꯭ꯔꯒ ꯄꯨꯊꯣꯛꯑꯝꯕ ꯃꯐꯝꯁꯤ ꯇꯣꯛꯑꯒ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯏꯅꯦꯕ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯛꯏꯅꯦꯕ ꯆꯤꯟ ꯁ꯭ꯇꯦꯠꯀ ꯑꯩꯈꯣꯏꯁꯤ ꯁꯝꯅꯔꯒ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟꯁꯦ ꯑꯉꯛꯄꯗ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯒ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗꯤ ꯇꯣꯛꯈ꯭ꯔꯒ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯗꯤ ꯍꯧꯖꯤꯛ ꯇꯣꯞꯄ ꯑꯃ ꯇꯧꯔꯤꯕ ꯑꯗꯣ ꯍꯣꯔꯦꯟ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯂꯥꯛꯆꯒꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯏꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯁꯤ ꯑꯣꯖꯥ ꯁꯥꯡ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯁꯥꯡ ꯍꯟꯗꯛ ꯌꯥꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕꯅꯤ ꯍꯟꯗꯛꯀꯤ ꯀꯨꯀꯤꯒꯤ CSOꯁꯤꯡꯅ ꯁꯤꯒꯨꯝꯕ
plantation amkhak ban tawrani haibagi magi akhak naba magi deadline pirga tawrukpa aduna kamai tawrga si karma makhalgi pro mali wada aduga mamang dana sigumba akhoi notification natraga lebak miyam da khangan mamta leite aduma kadum akhoi loi uring aktani poppy plantation taw matamda village ship urangani CSO jing urangani chingi saruk singda even akhoi state ki machinery mayam khak bu urini karigum amta taw ngamde but suddenly now yamna akhoi big change am khak lakba masigi prom si kadom dagi lakpa male wada aduga hojik khakdang sugumba akhoi ge decision am khak lawraga thingbagi wafum lakpa si saiwai si kai wafum thamini masi sum realize tawrakpa aduga moi desu 속다버디 나때봐 아도 뭐이기 미 자티 뭐이기 앙아 뭐이기 피처 그야다 대시 속다버 나때봐 아도나 호직 호이 마시나 간나에 하이도나 폴리시 플랜 아마다 뭐이 호독르가 떠람보와니 그보 호직 타리버 마얌세 뭐이기 짜바 가이노 미 각다 마품 속바 미 각다 소에 하이라디 파바 아도 나때봐 세 타리바 군 아두기 안강싱 마얌디 future generation di moisu adum thenadaba natebo aduna masigi effect se moi masana physical reality da ubo phangba haiba tare adugi amalai ani subada tasengna mase mayamna hojekti condemn tawrakpa government asu kanna tum taksalakpa mayamna su masigi tambakta moida sum tinaningdaba nungsidaba potse ngangda tokpo thokpo haure haba madugi potuda asa khoise soire haina decision lawba jara natraga tasengna thamoi sengna asmasi chumi haina lawbra haibase akhoina nainaba amadi changyaba ko duga koki gi ngasai CSO authority punnamakna jointly tawroena taradi akhoi thajayaba ko project se section khara okay or kampopi gi site ko roina adu tawbani adu ani suba point na hojegi India ki level da international level da cookie mayam se poppy tharaga sumaina tawbani haibase mayam se chaithokre aba aduna mase amarom da moina adu da mayam tawraga su plan tawraga su masai poppy thabasidi mayam na urabne na cookie hairdi poppy oina ukhre aba mase akhoi gi jati gi oina yamna sokadaba male haibagi moina madudagi afaba da decision lawrodi phai natana mi mayamna adum haithibagi adum kaina tawba sabane natra akhoi jo adum adu tawdarade asi yararoi haibagi phapta intention da natra concept da adum tawsan paperwork da tawbra akhoi khangde maramdi moi masana tawba yaroi haidana akanba madugi thabak lokhallaga moigi thaba mi singda cherak piraga natraga thab matam da thingalaga thaba yaroi haina campaign tawraga moi masengde ngasi phawbada di ude haba waida tum thara challe akhoi atopa jati singna ta ukhulda hairaga akhoi ge tangkhulgi aduada aduga nahan jelero united front go aduga hojeki police na naps ke cyber crime atopa dagi maya aduga mayam na dum condemn tawrak padagi as mase akhoi na kaino asoiba akhoi da kaino loina makse aram base akhoi da ta tawre mina akhoi bu nungsirak tare haibagi phapta mase lawrak para haibagi adusu akhoi china dabang amde adubu masai akhoina khangadabadi lairi lesu haiba mayam thora khrabnena masina akhoi samaj da society da akhoi environment da mayamna akhoi mase sokre akhoi asokpa mase impact se effect se laire ado masina maram oiraga akhoi da mina nungsidare haibagi point of view du da mase thorak pra lawrok pra haibagi akhoina khanbasu yai adubu amarom da hoi thengrusu hana tawkhraba tarasu hojekna mik palaga moina realize tawraga asmase khonthang se phadre akhoi kanamata mase support tawba yaroi mase lokhatpa yaroi haina asengba tasengna thamoi sengna decision lawraga moisu changchaladi akhoi mayamna sokatsi tawpham thoi adu maina lawbo oiradi yamna phai adubu mayamna adum condemn tawba the government side issue and atotopa section issue hojai poppy thaba kise akhoi mange kholle habagi mayam cherak padu da khang ngamdadana madugi subside tawningai minimize tawningai gi sum formula ma tawbajala haibasisu akhoi khandaba yade maramdi the sengna mase ban tawgni hairadi hoji loina makse thukai gi destroy dismantle tawgadabane hama mokhoi mina moi leader na moi masana
adu tawthokpa uradi akoi thajaba ya heba adu moi masana di li tawroga yanthakpa khotokpa adu gumadi tawdri heba aduga asai poppy ban tawgni asidi yam advance hoina decision du lawra kanda taholoi tabani heba hoji harvest matam yawba kanda akoi adu tawni ada tawgni haibase masi akoi na chinaba ngamdi heba ko yam chinaba pota makhak lay heba aduna aigi point di oi ta sengna akoi gi environment gi point of view ta society ki point of view ta naharong ki future thorak liba point of view ta masi ki poppy na life kaya paralyzed toba handicap ta hon ga society ta sohan ki ba punama khalaga as akoi how ki ba da khang da bagini adu masi amne effect leire masi di kanadre akoi su masi di toklase haibagi mi gi thamoi nungsi mayam gi khalaga adungba laimina bagi punbagi madugi concept ta conscience ta decision to lobo already yes yamna phai ado hojik ki decision lobo je akhoi di chinaba ama khakti dum layabo ko chinaba ama khak lay hairadi thabak oina utri phobodi akhoi kamai thajagani ado thabak oina khara uhaninge adona asai poppy haisidi tasengna chahi tara manga se manipur da sumaina moi enjoy tawraga lakhre mamang de akhoi na dum haibane do poppy yanthakpa poppy thaba ya de na thingba mi akhoi se mayam sibu moi gi yekna bo oina laweba ko adu natra de hojik poppy ban tawre hardi poppy thadraba drug kase tawdraba akhoi manipur da khana chana ningai leite yam nungsina one goal da yamna one kaino da one nest da akhoi changsan ba ya hebo ai dumaina first round da dum thamjage okay ayu da makhat kitang ai lakjau gi matam khara leide aduna maru ina za sang hajik kangpopi saru kakda gi cso na tholokpa adumba ban tawgi notification ne tholai je adu lemhoriba atopa thopa jaga jing for example like noni gi chandel gi tamenglong gi kamjong gi area zu kokidam pham jing de yam fajana marang kaina paksan dai ngarang kui dringai de zo khoi gi manipur state police amari assam rifle chang ga loina yan that pe wa pham bukle so hajik kuki gi cso sing ji makoi akoi na umudam da handaki lanjing manung da makoi si yamna lingjen manaba makoi si adum at any time at any akoi point of time da makoi aruba thabak sing ge loina pau phongna ga loi tongminai ba pham le aduna hadak suddenly kangpokpi khatang tholak paje atopa area gi notification thok taba aduga declaration amta leite atopa area gi adu apun boina thok taba sumna gi kangpokpi khatang tholak pagi swai gi manung gi makoi gi agenda ji kamai noi adune ngasai akhoi china base mayamna chaisalakpa do kampopi sidi moi gi khakta majority solid oina leibisuna te do intact naga mayam ga mix tawraga lay aduga kampopi lamse moina khara leiba ayamba naga gi lamsu oe aduna hojekti naga singna mase kanna thikallaga kanna changsan ba haure ba aduna ngasai mayam oina thilladi atopa oiradi phaba do kampopi gi kaino situation se position se kitang khenaya ba aduna moina sum tawl leiradi leminariba mayam duna mase mathang changsalapa kandade moise soidana leiba yaroidaba natraga phattaba akhoi virus ama kumna ko aduki area se thoragadaba aduna threat se hoje nagade gi de mathang taksalai government gi su taksalai aduga ngasai gi kampopi haibasidi highway manungda leiba mayam na open oina khangba adungba chakani haba extreme corner leite haba extreme corner di loina nagana koisala leido moina main road ta highway manakta dum leiraga adugi chingdong da tawriba mayam do di loina uredo aduna mase maru oina hoji lengmei singna su asigumba tawba thaba mayam se leiba yabar tawba yaro haibagi senapati gi se so tonganba naga ichinawde gi mase threat se condemn se tawsalakre haba aduna moina masigi khontang se laudaradi moise society da atopa kana mataga chamina ba ya gadabagi lambi se leiraktre ba ina sum khanbada ngasidi ngammen tawramba ya the same government na mase thabak oina paikhalladi mase karisunna ti haba adu hojeki se so mayamna changsale aduna masigi khontang se moina notification se tawdaradi kwajigi phattabadu du mahoi oiraga leigidabane ba aduna samasta moi atopa ga chamina ba ya dabagi lambi dulai mayamna su chamina ningdre hoji moina tum sawe refugee hairaga kuki hairaga do asengna haibadi kuki mayam se drug ki poppy tawdabadi yaudeni poppy mayam se moina parent ne haba purak pane haba hojikna tangkul naga khara amani na tawe haidona maduda noisu tawe haibidudi moina tawhali bane haba maramdi advance da paisa pi migi adugi contact lei aduga mohoina tawbadagi adu da togi mi se leiminaradi sum upale tabasingge tana yaugiri naga even agoi meitei gi big players bu yawe haina ri adune adumaina yauraga tawrakpane na mi se adumaina adum kaino tawra hingningai gi changlakpane adubu
마두기 root cause parent body 할 따래 마두기 mastermind도디 그다이디 에스파르투 그나노 그마이나 부럽노 그나나 타브노 그다이디 타브노 머rum나 그다이디 부럽노 하비도디 모이기 channel 모이기 더 레이어바 고 아도나 모이나 로이나 시디 마스터마인드네나 마야암나 칸그레바 아도나 고지기 somna hangbi리버 콘탕도 탱러서 아도 라우부도 파이 아도 라우더버 따라데 모이 머니푸르다 사마스타 힝베 야로이 레베 야로이 더바 마야암나 정라가 아도뭐 단토버 야바 단자 마tam디 노머디 좀 라크네요 호짐 아코기 government세 얌나 노키바 아코기 머니푸리 싱세 united 오이더비디기 모이나 마세 advantage 로보와니 but one day definitely it will come problem 는 뭐 solve 떨어거니 자고 너무세 소이드나 united 오이나 아마 revolutionary 하이터레 changes reformation 아마 라키기니 라코 마tamdane ngasi manipurda phataba tawba mayamse leibe yaba chaka leiroi ngasi di phataba sina khara sanabada lan thuba mangda chaleba phaba kaya da victim talaga dubu aina hairi sine noma soidana ne leader phaba mi chama nataba tamo mi tara kunkhak thorakpadane manipurda united le maitai de gi mi ma tara tho Jingmidi gisu Nagadi gisu thorakpada united le oina tawba kandane manipurda phataba khara tawba mi wa amadu mayam se moi lefam leiroi ai dumai thamjage okay ai ojabo laksage ojabo du na khoina urakpada manipur gi hajik lai diba scenario jida mamang da khoi drug kamani leina mi sing yam phagi ba pungi ba me am khak lai gare conviction ta gi ba mi me am khak lai adu yamna achoba like khoi gi political patronage lai ba mi me am khak pha ba pun ba gi madang yor pu matam de hekta thadok ba gi wafang khak su lai for example maming oine hekta pal da masi lebak mi am loin khang lai gi rabani chandel gi autonomous district council gi sigi ADC oiramba glukose jau phagi ba gi achou case lai gare aduna makha ta ba adugi hajik kari phibam de lai ri haiba gi madugi lebak mi am prajana adum chamam na halaga maju blank ta thamjan grabani haiba tare even adugi makha ta ba asam da gi mai machanupi gi gari sigi ningnai chingi gari phagi ba pham lai ko aduna hajik lai pham de hajik akhoi gi manipur da drug cartel na traga poppy cultivation poppy plantation ji masi political patronage kharna akhoi achol joba akhoi big players mayam je masi prevent tor protect tor thamabra haiba gi wafam khak lai re adoi wai du da kari kamai tor yim ozaprem sine masigi pose ngalingai matam dagi ko 2007 ngasi dai chei taraga 7 ai chei taraga nipan mapan sujala abni ko 2026 oidore na ko sigi decade sigi ani mya se is the openly mayam na noi khangala abne kanano popi thare sina aduga sen thadari sina kanano haiba pochi dai da oja prema su example pi bi re na ko akoi stage da mamangi akoi sarkar lengai matam da akoi na apala taksin jagi amada matam sida akoi strong oi ri ko apana so akoi pulap mai ben mam de punjala kana kuki gi CSO ma ama mu gyan tara badam tai phami nei mi changwa sidagi cycle thawi susampur thawi ukul noi chali si mam se but akoi na pijai matam stage da khunai je akoi popi he pochima do na paktak na la abni na masi ma diong ki kalau je na matam sida kana ma ta de sunta ta de placement khara atatai tara kanda STB na puthokhi ni manipur da popi thai 2007 da yam tina ko gi yam da matam sing lingai matam da ne ko lingai matam sa hai matam sa bauta akhoi na popi pha ba chat sina tara popi tha ba gi cultivation to bu se khoi na kaktak se se bauta aya bu lawe kana dei lawe naron sing aya bu lawe yam ikai lingai ne matam se kagi no da akhoi na chang da ba sing is da moi na to du je khoi da akhoi na popi kak pa cha ke am da fast khoi indian army ana wari sar ne asai pol sing se asai pol sar matung da amu lai ri ba su da le ne ba mayam sung wari sar kan da akhoi kak cha gi hai do ne si po che ne hojik si sak ma na rang mani ka ju khena bo rang moi hojik sungai ka e hai ri ko ke hai ri manghal le hai ri karai bo manghal lagi hai ba je sum nei kak popi katang press no tho ya do ri ba ba susam pu de le Stegi Sandel district lai riba ato poto basi ukul ga thangna badla lai riba mulam ji da manung ga changa ga lai riba mahadev di sanjal ga thari ba mayam hoju ji segi no khoi kabu ching hill range se tawri ba mayam ne unari ni se stage da khoi na any organizer da mana thui ke no khoi so amada lai ngai matam moi sno khoi gi manipur gi CSO khoi sile jeri ba khoi kunthra mu sina khoi drug kan apti ya de ke no 80s ki matam dagi 90s 80s ki matam dagi imaibil singna yu je thingabni na lai ne ngasi wota chena khoi thingba ngam de ko sumaina moi gi siwa siwa samana popi thararoi har ga thingba se oigadra haibi question ni ko egi question ni ko kagi no da popi thareba mi sing sidi pangan kan ma ngata ne ba pasa paiba por paiba nomai paiba mi hat pa da kidra ba popi thareba nga sai gi nupa adu na isam chama da mona ha gi do mani khangje pote yondu sina kai do no magi labuk tigi puraga mana says da lo torga yon bagi mo da dugi kaim leite por leite ba just magi maru pirak pa maru du dagi yathara matung da mana kilo amani semje ba kilo amani se leine ba mi me am leiri ba koi se
ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤꯁꯨ ꯌꯥꯎꯔꯤ ꯃꯣꯏꯒꯤ ꯃꯤꯁꯨ ꯌꯥꯎꯔꯤ ꯁꯤꯗꯤ ꯗ꯭ꯔꯒꯁꯤꯗꯤ ꯑꯅꯤꯃꯛ ꯄꯨꯜꯂꯤꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯍꯣꯏ ꯀꯨꯀꯤꯅ ꯊꯥꯏ ꯆꯨꯝꯃꯦ ꯁꯤꯃꯗꯤꯀꯣ ꯃꯌꯥꯝꯅ ꯈꯪꯉꯦ ꯀꯩꯒꯤꯅꯣꯗ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏ 2007ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥꯗ ꯀꯨꯀꯤꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤꯅ ꯄꯣꯄꯤ ꯊꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯌꯥꯝꯕꯗꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯗꯒꯤ ꯃꯄꯤ ꯊꯦꯜ ꯀꯩꯀꯥꯁꯤꯡꯁꯤ ꯀꯨꯀꯤ ꯇꯥꯕ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯤ ꯑꯗꯩ ꯆꯨꯔꯆꯥꯟꯄꯨꯔ ꯀꯌꯥ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯤ ꯃꯨꯂꯥꯝꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯈꯨꯟ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯩꯈꯣꯏ Okay, ꯑꯣꯖꯥ ꯑꯗꯨꯋꯥꯏꯗ ꯑꯩ ꯈꯤꯇꯪ ꯆꯠꯆꯧꯒꯦ ꯍꯣꯏ, ꯌꯥꯅꯤ. Okay, 2007ꯗꯒꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯈꯪꯉꯦ ꯍꯥꯏꯕꯅꯦꯕ ꯈꯪꯉꯦ ꯍꯥꯏꯕꯅꯦ. ꯕꯠ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯅ ꯑꯁꯨꯛ ꯁꯥꯡꯉꯕ ꯃꯇꯝꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ BJP ꯃꯇꯝ ꯂꯩꯔꯦ BJP ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕꯁꯦ ꯊꯤꯡꯕꯒꯤ ꯋꯥꯐꯝ ꯈꯛ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯨꯗꯅ ꯊꯤꯡꯗꯕ ꯁ꯭ꯋꯥꯏꯋꯥꯏꯁꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯑꯅꯤ ꯑꯆꯧꯕ ꯒꯦꯞ ꯑꯃꯈꯛꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥꯗꯨ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯁꯤꯗꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯁꯤ ꯃꯃꯤꯠ ꯄꯥꯡꯍꯜꯂꯦ ꯄꯥꯡꯍꯜꯂꯦꯗꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯅ ꯂꯩꯇ꯭ꯔꯤꯉꯩꯒꯤ BJP ꯁꯔꯀꯥꯔ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯔꯦꯟꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ CM ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯏꯕꯣꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯁꯤꯅꯦꯕꯁꯦ 2007 ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯐꯨꯜꯂꯤ ꯃꯇꯝꯅꯦꯕ ꯁꯤꯗꯒꯤꯅ 2015 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯃꯣꯏꯗꯨ ꯐꯖꯅ ꯀꯟꯀꯔ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝ ꯂꯣꯏꯅ ꯎꯏ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯂꯥꯟꯒꯤ ꯂꯥꯛꯏꯕ ꯃꯅꯨꯡꯁꯤꯐꯥꯎ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯇꯥꯃꯣꯀꯣ ꯌꯥꯝꯅ ꯃꯅꯨꯡꯗ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯇꯥꯃꯣꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯅ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯟꯁꯥꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯖꯒꯥ ꯑꯃ ꯂꯩꯔꯝꯃꯤꯀꯣ ꯊꯥꯏꯂꯦꯟꯅꯦ ꯂꯥꯎꯁꯅꯦ ꯃ꯭ꯌꯥꯟꯃꯥꯔꯅꯦ ꯁꯤꯒꯤ ꯂꯥꯎꯁꯅ ꯇꯧꯕ ꯈꯨꯟꯁꯥꯁꯤ ꯃꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯝꯗꯒꯤ ꯃꯣꯏ ꯁꯤ ꯄꯣꯠꯁꯤ ꯄꯨꯔꯥ ꯃꯨꯊꯠꯈ꯭ꯔꯦꯕ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩ ꯐꯂꯥꯡ ꯃꯨꯡꯂꯥꯝ ꯀꯩ ꯁ꯭ꯋꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯂꯣꯏꯅ ꯇꯥꯔꯛꯑꯦ ꯆꯤꯟ ꯁ꯭ꯇꯦꯠꯁꯤꯗꯒꯤ ꯇꯥꯔꯛꯄꯗꯨ ꯊꯤꯡꯉꯦ ꯕꯔꯃꯤꯁ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯁꯥꯊꯤ ꯕꯔꯃꯤꯁ ꯒꯣꯔꯃꯦꯟ ꯌꯥꯝ ꯁꯥꯊꯤꯗꯤ ꯀꯩꯅꯣꯗ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯕꯔꯃꯥꯗ ꯄꯣꯄꯤ ꯊꯥꯏ ꯕꯠ ꯕꯔꯃꯥꯗ ꯕꯔꯃꯤꯁꯀꯤ ꯑꯥꯔꯃꯤꯗ ꯀꯩꯒꯨꯝꯕ ꯄꯣꯄꯤ ꯊꯥꯕ ꯈꯪꯕꯗꯗꯤ ꯁꯨꯠ ꯏꯟ ꯁꯥꯏꯠꯅꯦ ꯃꯣꯏꯗꯤ ꯑꯃꯨꯛ ꯀꯥꯞꯊꯣꯛꯑꯦ ꯃꯣꯏꯗꯤ ꯗꯣꯛ ꯂꯥꯎꯅ ꯊꯥꯔꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯔꯃꯤꯁ ꯔꯤꯚꯣꯜ ꯃꯌꯥꯝꯅ ꯊꯥꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯁꯦꯟꯗꯪ ꯐꯪꯅꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯑꯆꯧꯕ ꯍꯕ ꯑꯃ ꯑꯣꯏꯗꯣꯔꯤꯅꯤꯅ ꯑꯗꯨꯒꯤ ꯁꯦꯟꯗꯪꯗꯨꯒꯤ ꯃꯊꯪ ꯂꯥꯛꯄꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯧꯒꯝ ꯑꯃ ꯂꯥꯛꯏꯁꯦ ꯇꯥꯃꯣꯀꯣ ꯁꯤꯗꯩꯁꯤꯗ ꯆꯦꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯊꯪ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯀꯥꯟꯗ ꯆꯤꯡꯗꯅ ꯃꯇꯝ ꯑꯃꯗ ꯑꯩꯅ 2000ꯗ ꯆꯠꯂꯨꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ 2000ꯗ ꯈꯨꯟ ꯑꯃꯗ ꯌꯨꯝ 5 ꯇꯥꯗꯦ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯑꯃꯗ ꯌꯨꯝ 900ꯅꯤ ꯁꯤꯒꯤ ꯃꯤꯁꯦ ꯈꯨꯗꯛꯇ ꯍꯦꯟꯒꯠꯄ ꯌꯥꯕ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯗꯒꯤ ꯂꯥꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯣꯏ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯕꯠ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯨꯕꯗꯗꯤ ꯈꯨꯟꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀꯨꯀꯤꯒꯤ ꯈꯨꯟ ꯉꯥꯛꯇꯅ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯣꯄꯤ ꯊꯥꯔꯝꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯃꯃꯥꯡꯗꯁꯨ ꯍꯣꯠꯅꯖꯩꯀꯣ ꯊꯥꯔꯤꯕ ꯈꯨꯟꯗꯨꯐꯥꯎ ꯆꯪꯁꯤꯜꯂꯒ ꯅꯣꯏ ꯁꯤ ꯊꯥꯒꯅꯨ ꯁꯤ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯈꯨꯟꯁꯤꯡꯒꯤ ꯆꯤꯞꯁꯤꯡꯁꯤꯗ ꯍꯥꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯃꯔꯥꯡ ꯌꯦꯟꯗꯅ ꯁꯤꯗꯩ ꯐꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯄꯣꯠ ꯂꯧꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯕ ꯌꯥꯕ ꯑꯩꯈꯣꯏ 2010-12 ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯍꯣꯠꯅꯔꯝꯃꯦ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒꯀꯣ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯌꯥꯝ ꯆꯥꯎꯅ ꯐꯪꯕ ꯑꯦꯃꯥꯎꯟꯇꯨꯒ ꯀꯨꯕꯤꯒꯤ ꯑꯃ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯊꯥ 3 ꯆꯪꯉꯦ ꯊꯥ 4 ꯆꯪꯉꯦ ꯀꯨꯕꯤ ꯀꯤꯂꯣꯗ ꯂꯨꯄꯥ 35-40 ꯈꯛꯇꯅꯤ ꯌꯣꯟ ꯉꯝꯗꯣꯏꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯣꯝꯗꯗꯤ ꯄꯣꯄꯤꯗꯨꯗꯤ ꯀꯤꯂꯣ ꯑꯃꯗ ꯂꯨꯄꯥ 1.5 2 ꯌꯣꯜꯂꯛꯇꯣꯏꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯀꯤ ꯍꯦꯕꯤꯠ ꯑꯃ ꯁꯥꯡꯅ ꯗꯤꯀꯦꯠꯁꯦ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯍꯣꯏ ꯂꯥꯎꯊꯣꯛꯄꯤꯔꯛꯄꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯄꯥꯛ ꯂꯣꯏꯅꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯁꯨꯡ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯐꯝꯗ ꯂꯥꯛꯆꯧꯒꯤ ꯑꯩ ꯕ꯭ꯔꯦꯛ ꯂꯧꯗ꯭ꯔꯤꯉꯩꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗ ꯑꯣꯖꯥꯕꯨ ꯄꯣꯄꯤ ꯃꯤꯟꯁ ꯃꯅꯤ Money ꯍꯥꯏꯕꯅꯤ ꯍꯥꯏꯕꯅꯤ. ꯀꯣ ꯑꯗꯨꯒ ꯃꯅꯤ ꯃꯤꯟꯁ ꯄꯋꯔ ꯃꯤꯟꯁ ꯄ꯭ꯔꯣꯇꯦꯛꯁꯟꯅꯤ ꯂꯩꯔꯤꯁꯦ ꯗꯕꯜ ꯂꯣꯏ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯕ ꯆꯍꯤ ꯑꯁꯨꯛ ꯌꯥꯝ ꯁꯥꯡꯅ ꯄꯣꯄꯤ ꯀꯜꯇꯤꯚꯦꯠ ꯇꯧꯔꯒ ꯂꯥꯛꯏꯕꯁꯤꯡꯁꯤ ꯀꯅꯥꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯃꯔꯝꯗꯤ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯈꯪꯅ ꯑꯗꯨꯝ ꯎꯁꯟꯅꯗꯅ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯤꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯍꯨ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯐꯣꯔ ꯑꯣꯜ ꯗꯣꯁ ꯏꯌꯔꯁ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯥꯛꯇꯣꯔꯦ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯗꯨꯋꯥꯏ ꯃꯇꯦꯛꯇꯨ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ NTPS ꯑꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯗꯧ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯁꯦ ꯂꯩꯐꯝ ꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯄꯣꯄꯤ ꯊꯥꯕ ꯀꯥꯏꯁꯦ ꯇꯥꯃꯣ ꯐꯥꯒꯤ ꯅꯠꯇꯦꯕ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯅꯠꯇꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯗ ꯊꯣꯛꯈꯤꯕ ꯑꯣꯄꯤꯌꯝ ꯋꯥꯔ ꯀꯥꯏꯁꯦ ꯌꯦꯡꯉꯣꯅ ꯀꯨꯀꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯖꯥ ꯀꯌꯥꯅꯣ ꯂꯥꯛ ꯀꯌꯥ ꯀꯔꯣꯔ ꯀꯌꯥꯅꯣ ꯍꯥꯠꯂꯤꯗꯣ ꯉꯧꯕꯣꯝ ꯐꯝꯃꯒ ꯃꯇꯝꯁꯤꯗ 17th ꯁꯦꯟꯆꯨꯔꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯗꯩ ꯍꯦꯟꯖꯜꯂꯕꯅꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯇꯝ ꯑꯃꯗ ꯅꯝꯕꯔ 4 ꯒ꯭ꯔꯥꯝꯗ ꯂꯨꯄꯥ 1,000 ꯄꯤꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯕꯣꯇꯜ ꯑꯃꯗ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯄꯤꯈꯠꯂꯛꯏꯁꯦ ꯕꯤꯀꯣꯁ ꯀꯥꯏꯗ ꯁꯨꯡꯉꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯡꯉꯦ ꯅꯝꯕꯔ 4ꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯥꯏꯅ ꯁꯨꯡꯉꯦ ꯑꯦꯅꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯁꯨꯝ ꯁꯨꯡꯉꯦ ꯍꯧꯖꯤꯛ ꯍꯪꯒꯄꯥꯟ ꯃꯆꯥꯁꯤꯡꯁꯦ ꯕꯤꯑꯣꯁꯤꯗꯒꯤ ꯌꯣꯜꯂꯤꯁꯦ ꯂꯨꯄꯥ 50ꯗ ꯅꯍꯥꯟꯋꯥꯏꯅ ꯃꯇꯝꯗ 20ꯁꯀꯤ ꯃꯇꯝꯗ ꯅꯝꯕꯔ 4 ꯒ꯭ꯔꯥꯝꯗ ꯂꯨꯄꯥ 1,000 ꯄꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯥꯝꯗ ꯂꯨꯄꯥ 150 ꯐꯥꯎ ꯌꯧꯗ꯭ꯔꯦ ꯐ꯭ꯔꯤꯗ ꯀꯩꯒꯤꯅꯣꯗ ꯄꯣꯠꯇꯣ ꯑꯗꯨꯝ ꯃꯇꯤꯛ ꯂꯩꯔꯦꯕ ꯁꯣꯔꯁꯁꯨ ꯑꯗꯨꯝ ꯃꯇꯤꯛ ꯂꯩꯔꯕꯅꯤꯅ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ OD ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯑꯩ ꯍꯧꯖꯤꯛ NGO ꯑꯝꯗ ꯂꯩꯖꯕꯅꯤꯀꯣ OD ꯆꯠꯄ ꯌꯥꯝ ꯆꯥꯡ ꯊꯤ ꯋꯥꯡꯈ꯭ꯔꯖꯥꯠꯅꯤ ꯑꯣꯖꯥ ꯄ꯭ꯔꯦꯝ
ꯑꯗꯣ ꯁꯤ ꯀꯩꯅꯣ ꯋꯥꯡꯉꯤꯁꯦ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏ ꯄꯣꯠꯇ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯀꯔꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯀꯩ ꯍꯥꯞꯄꯤꯅꯣ ꯈꯪꯗꯕ ꯅꯝꯕꯔ 4ꯅꯗꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯠꯁꯤꯡꯁꯤꯗ ꯃꯥꯡꯕ ꯍꯦꯟꯒꯠꯂꯛꯏꯁꯦ ꯁꯤ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯐꯝ ꯊꯣꯛꯇꯦꯕ ꯀꯩꯒꯤꯅꯣꯗ ꯌꯨꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯤꯂꯔ ꯑꯣꯐ ꯗ ꯅꯦꯁꯟꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯅꯠꯇ꯭रा ꯑꯗꯨꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯊꯥꯏꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯉꯥꯏ ꯑꯦꯅꯤꯋꯦꯔ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯦ ꯂꯥꯟꯁꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯆꯥꯕ ꯆꯥꯡ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦ ꯇꯥꯃꯣ ꯌꯥꯝ ꯊꯤꯅ ꯋꯥꯡꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯁꯤꯁꯨꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯈꯛꯇꯪꯅꯤꯅ ꯂꯧꯔꯛꯏꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯊꯥꯒꯠꯆꯩ ꯊꯥꯒꯠꯆꯔꯒꯁꯨ ꯑꯩꯅ ꯎꯖꯕꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯌꯥꯝ ꯀꯟꯕ ꯁ꯭ꯇ꯭ꯔꯣꯡ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯒ ꯁꯔꯀꯥꯔ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯁꯤ ꯊꯕꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯛꯇꯪꯅ ꯄꯣꯄꯤ ꯊꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯣꯀꯦ ꯁꯤꯃꯗꯤ ꯑꯩ ꯁꯦꯡꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗꯀꯣ ꯑꯩ ꯊꯝꯖꯤꯟꯖꯒꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯛꯇ ꯊꯤꯡꯕ ꯌꯥꯔꯣꯏ ꯕꯠ ꯁꯤꯗ ꯌꯥꯎꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯥꯔꯁꯤ ꯂꯩꯗꯅꯀꯣ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯐꯨꯜ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯐꯥꯎꯒꯤ ꯆꯥꯡꯗ ꯇꯧꯗ꯭ꯔꯒꯗꯤ ꯄ꯭ꯔꯦꯁ ꯅꯣꯠ ꯈꯔ ꯊꯣꯛꯄꯗꯨꯗꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯦꯁ ꯅꯣꯠꯁꯤ 1,000 ꯑꯃꯨꯛ ꯊꯣꯛꯑ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ꯭ꯔꯥꯅ ꯈꯜꯂꯤ